ngasisu Manipur top channel gi mekedi mayam da kanagani khanba topic ama mayam da share tawjage mayam khangjin bada aduki matik kanagani khanjib hauji malem da lariba covid 19 sigi matang da amasum sigi manarapna mayam da aidi sokan bayaba pitribi pumba da hena sokan bayaba sathina sokan bayaba amagi akhangai singna share tawbirakpa sigumba ma mayam da inong lokhochrakan mayam da mu share tawjabane mayam video sibu nungai amasum mayam kanaba pi khanbiragadi situation mayam video sibu share tabiu amasum nuksibiduna video sibu like yamhanbiramo aduga mayam ngasi gi oina share tawjagaduriba topic asigi maming se duki matik singthan nge oibiaba topic ni mayam climate change na covid 19 dagi yamne hena chawba akiba ama piri IFRC haibadi mayam hauji akhoi mayam na hadi malem asida mayam na kinaribi covid 19 na covid 19 ni mayam haji vaccine puthokpa ngamdri yam kana hotnari scientist singa aduga covid 19 sidagi hena suonba yaribani climate change na kari tholakpa yabga haiba amasung covid 19 ga sangdamna duna hadi ibirakpa asigumlaba yamna mayamna khangjinbada kana gani khanba content mani mayamna share tawjarage global warming na covid 19 dagi yamna hena chawba akiba ama pi haina warning tawraduna covid 19 virus ki wathok asida tawriba sigumna malem asina climate change tasu sab manaba athubaga loinana paukhum pigadabani haina ngasi red cross na haikre covid 19 pandemic asina hengalaklingai asida climate change na malemda akibana pibadagi pothaba leite haina anoba report amada International Federation of Red Cross and Red Crescent Society IFRC na haikre English maga chamapan humpugi matungdagi malemgi achouba khudong thiba thaudok singi matangna phongba report aduda Geneva da leiba organization asina disaster sama henbana malemda saithing pirakre disaster adugi manungdagi kaya amadi climate ka mari lainaba singni haina khudombi thinki sai sigi March da World Health Organization a pandemic asi lakthokiba matungdagi miyoi million yankhai henbana nakhre asumna malem da covid leire aduba aikhoigi mangda leiri masina aikhoigi imung manungi aikhoigi marupsing aikhoigi mari matasing sokhalli haina virtual press conference amada IFRC Secretary General Gagan Chapagena haiki malem na haujik mayok nariba asi yamna sathiba wathok amani haina miyoi million 1.3 hena hanana hatkraba pandemic adugi matangda mahakna haiki adubu IFRC gi expert singna miyoibagi punsi amasum P3B laimaida climate change na hena makhatana sokhongani amasum asangba matamgi oiba phattaba sapu ama pigani haina mahakna warning tokhi haujik covid 19 gi mayokta vaccine ama natragana kayamarum thuna phanglagani haina khawrang na ngainari adubo climate change gi damaktadi laibak thibana vaccine leite haina ba Mr. Chapagena kana haiki global warming gi matang lakpada masi P3B asida miyoibagi thawai ta sengnama ngakthoknaba kannaba yamna hena sangwa thabak amasung investment mathau tagani haina mahakna warning tokhi haukiba decade kharasida extreme weather amasung climate ka mari leinaba thawdoksing thokpa amasung kanba hainingai leitane hengatli English singaniga taramapan khaktada natural disaster chahumgani pana malemda saithing pikhi masigi sada humdraga tareti climate ke mari lainaba singni miyoi lising kunga mariga samrirom hatkhi honglakliba climate asida hingba haina hananaba chakholagliba laibak yankhai da tengbang pinanabagi damak mathangi decade asida sahi gi oina dollar billion yankhairom mathau tagani haina IFRC na pali adubo hairiba senpam asidi covid 19 gi economic ki sapuna piriba haujik dollar trillion tara henkraba global gi pakhumga yengnabada karisunate climate change ngakthoknabagi thaba asi malem asina amat oina punna tawba ngamdri haibasi aikhogi research na utli haina Mr. Chapagena awaba phungdokhi haina su pawsina makhatana phungdurokle dugi mem yamnamak sumlaba wafam amani haina lawje dugi mem da su kari mo laibibigi haibra senshodana comment box ta comment amta thambiramo haibidi me haujuju laina lasat covid 19 na sialiba sidi kashu oiridri si climate change na haidi tholakliba P3B sida sin hena sapu piba ama lakpa yai haibigi warol ni phungdor aglibisi myam gisu wakhalonu kari leibagi haibdu sudra comment box to comment amta thambiramo aduga myam makha sa tharakpoina content masang tanga myam da share tawjaramge
सिगी कंटेंट से मैम के हक्सेल कानब पीबदुगुम कंटेंट अमदनी हैना खंजै मैम सिगी कंटेंट सिगी टॉपिक सिगी ममिंगना होंदोकलबा प्लास्टिक की पोलम सिंग सुंदोकलगा अनौबा पोलम सिंग साबा मणिपुर दसु ngamle हैबनी मैम हुजिक मणिपुर दसु ngamle हाइदि प्लास्टिक सिना कयामु मियोबा हक्सेल दा फत्तबा हाइदि कानदबा क्याम पीबिगे हदु सिगु अखोन अफबरोम दा सिजनसी हाइबगी ओइबा वीडियो नि सि कंटेंट नि मैम सिसना मालेम पुंबगी ओइना सिजनबा लोयरबा प्लास्टिक की पोलम सिंग होंदोकफम लेतबगी थेंगनरिबा खुदोंचादबा सिंग थेंगननबा पांबई ओइना मणिपुर की जीके प्लास्टिक इंडस्ट्री ना सिजनबा लोयरगा होंदोकलबा प्लास्टिक की पोलम सिंगदगी अनौबा पोथोक क्या सुंदोक्तुना पुथोकपा ngamle मियोयबगी खुनागी ख्वाइदगी सिंथानिंगे ओइबा इन्वेंशन सिंगी मनुंगदा अमा ओइरिबा प्लास्टिक हाइरिबा पोलम असिना मियोयबदा कानबा क्या अमा पीदुना लाकपने पत्ता पुमथदबा पोलम अमा ओइबना चाना थकनबा अमदी मखल क्यागी पोथोक सिंग हापगी पात्र ओइना सिजनरिबने मधुगी मथक्ता ऊना साबा ममल सुतांगबा टेबल चौकरीदगी हौरगा उपु कांथोलना सिंगबा पोलम सिंगी महुत फावबा प्लास्टिकना सिंदुना मियामना होंगना अमदी मसकसु हेना फजबा पोलम सिंग फंगलिबने तैगुमसुंग प्लास्टिक हाइरिबा पोलम सिगी फत्तबा माइकैसु लेतबा नते पत्ता पुमथदबा ngamdaba पोषक अमा ओइबा मरमना करिगुंबा मफम साना हुंदोक्तबा तारबदी सही क्या लैनुंगदा लैबगी मथक्ता पात तोरेलदा तुंगदुना लैगदौरिबने खुदोंचादबसि लैरबसु मियोइबा खुनाइगी नुंगाइनबा अहोंगबा मदी अमुक्तंग सिजनबा लोयरगा होंदोकदबा मखल कयागी प्लास्टिक की पोलमसिंग मफम साना मंगनदबा मरमना अकोइबगी खलदा अचौबा अमांगबा पिरकले मियोइबगी थौसादबा थवोंगसिंगना मरम ओइदुना लंबी सोरोक कैरो लैकाय लैरक खुलक खक्ता नतना अथाप मनुंग हंजिनबा खुलसिंग अमदी उमंग वमंग फावबा प्लास्टिक की पोलमसिंगना वाई साइदुना लैरे मसीना अकोइबगी इसिंग नुंगसित मोटहनबगी मथक्ता लमलकी सा उसिक अमदी इसिंगी जीबसिंगदा मखल क्यागी सैथेंग पीदुना जीब मखल क्या अमसु मुटकिबा याबगी ओइथोकपसु लैरकले मालेमगी ओइनसु अचौबा समुद्र फावबदा प्लास्टिकना खुदुम चंसिलकपदगी मेरीन एनवायरनमेंट अहोंगबा लाकपदगी एनवायरनमेंटलिस्ट सिंगना थेंगननबा होटनरिबने हाइरिबा खुदोंचादबा अमदे पिरकपा याबा अमांगबसिंग अदुदगी ngakthoknanaba मालेमगी फार्म क्यान अचौबा रिसाइक्लिंग इंडस्ट्री सिंग सलाइदुना अनौबा पोथोक सिंग पुथोकनबा होटनरि लुपा मिलियन क्या संगना सलाइरिबा अचौबा इंडस्ट्री सिंग गुमना चाउना अमदि सेल संगना साबा ngamdrabasu angamba mawngda manipur gi जीके प्लास्टिक एजेंसीना सिजनबा लोयरबा प्लास्टिक की पोलम सिंग खोमजिनदुना अनौबा पोथोक सिंग पुथोकपा ngamle इम्फाल वेस्ट डिस्ट्रिक्ट की पासोई एसेंबली कंस्टिट्युएंसी की मनुंगसना लैबा सादोकफम लैकायदा लैरिबा जीके प्लास्टिक एजेंसी ना सिजनबा लोयरबा प्लास्टिक की पोलम सिंग साइदुना लैगदबा अमदी अकोइबगी खलदा सथिंग पिरकदबदगी ngakthoknanaba अमुक हन्ना रिसाइकल तौदुना अनौबा पोथोक सिंग पुथोकपगी मथक्ता नहाक्या अमसु थबक पीबा ngamle मसीदसु नतना मपानदा सखिगदबा सेनफम सिंग कंदुना लमदम असिगी सेटमिलोन सखोट हनबदा अचौबा थौदांग लौरी हैनसु मखातान शेयर तौबिरे थैंक यू।